ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯇꯝꯐꯥꯆꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯡꯀꯛ ꯅꯥꯏꯕ ꯄꯨꯟꯁꯤꯅꯤ꯫ ꯀꯅꯥꯅ ꯀꯅꯥꯒꯤ ꯄꯨꯟꯁꯤ ꯑꯃꯠꯇ ꯇꯝꯕ ꯉꯝꯗꯦ꯫ ꯉꯔꯥꯡꯇ ꯄꯤꯛꯅ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯝꯕ ꯆꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯥꯔꯣ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯃꯥꯡꯒꯣꯜꯗ ꯁꯥꯟꯅꯔꯤꯕꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯅꯥꯎꯁꯤꯡꯗꯨꯒ ꯅꯤꯡꯊꯤꯅ ꯁꯥꯟꯅꯃꯤꯟꯅꯧ, ꯇꯨꯁꯤꯜꯂꯒ ꯑꯃꯨꯛ ꯁꯣꯛꯅꯅꯤ꯫ ꯊꯥꯔꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝꯅꯤ꯫ ꯑꯍꯜꯒꯤ ꯃꯤꯡꯅ ꯑꯆꯧꯕ, ꯑꯗꯨꯒ ꯌꯥꯏꯃꯅ ꯄꯥꯝꯃꯨꯕ, ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯒꯤ ꯃꯤꯡꯅ ꯁꯛꯍꯦꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯆꯧꯕꯅ, "ꯏꯃꯥ, ꯑꯇꯣꯝꯕꯁꯦ ꯁꯥꯟꯅꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ, ꯃꯥꯗꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯋꯦ꯫ ꯐꯖꯅ ꯁꯥꯟꯅꯃꯤꯟꯅꯧ, ꯃꯥꯗꯤ ꯑꯉꯥꯡꯅꯦ, ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯁꯛꯍꯦꯟꯕꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯁꯥꯟꯅꯕ ꯇꯜꯂꯦ, ꯃꯥꯗꯤ ꯑꯩ ꯌꯥꯎꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯦ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ, ꯇꯥꯆꯧꯒ ꯐꯖꯅ ꯁꯥꯟꯅꯃꯤꯟꯅꯧ꯫ ꯁꯛꯍꯦꯟꯕꯅ, "ꯇꯜꯂꯤ, ꯑꯩ ꯏꯃꯥꯒ ꯑꯣꯏꯅ ꯁꯥꯟꯅꯔꯅꯤ꯫ ꯁꯛꯍꯦꯟꯕ ꯃꯌꯥꯝꯕꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯩꯗꯤ ꯏꯃꯥꯒ ꯑꯣꯏꯅ ꯁꯥꯟꯅꯔꯅꯤ, ꯅꯣꯏꯒ ꯁꯥꯟꯅꯕ ꯇꯜꯂꯤ, ꯑꯩꯗꯤ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯌꯥꯏꯃ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯌꯥꯔꯣꯏ ꯑꯇꯣꯝꯕ, ꯅꯪꯅ ꯏꯃꯥ ꯅꯨꯡꯁꯤꯕꯗꯒꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯦ, ꯅꯪꯗꯤ ꯄꯥꯕ ꯑꯣꯏꯅ ꯅꯨꯡꯁꯤꯌꯣ꯫ "ꯇꯜꯂꯤ, ꯑꯩꯗꯤ ꯏꯃꯥ ꯅꯨꯡꯁꯤꯅꯤ꯫ "ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ, ꯏꯃꯥꯗꯤꯅꯦ ꯅꯣꯏ ꯑꯍꯨꯝꯒꯤꯅꯤ, ꯅꯣꯏ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯄꯥꯝꯃꯨꯕꯅ, "ꯑꯗꯨꯗꯤ ꯏꯃꯥ ꯄꯥꯕꯁꯨ ꯅꯨꯡꯁꯤꯕ꯭ꯔꯥ?" ꯃꯆꯥꯅ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯍꯪꯂꯛꯄꯗꯨꯗ ꯊꯥꯔꯣ ꯅꯣꯛꯏ꯫ "ꯏꯃꯥ ꯈꯨꯝꯃꯣ, ꯄꯥꯕꯁꯨ ꯅꯨꯡꯁꯤꯕ꯭ꯔꯕ?" "ꯅꯨꯡꯁꯤꯌꯦ." ꯁꯛꯍꯦꯟꯕꯅ, "ꯑꯗꯨꯗꯤ ꯏꯃꯥ ꯄꯥꯕꯒ ꯑꯩꯈꯣꯏꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ?" "ꯏꯆꯥꯅ ꯍꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ, ꯏꯃꯥꯒꯤꯗꯤ ꯅꯈꯣꯏꯅ ꯏꯅꯨꯡ ꯅꯨꯡꯁꯤ." ꯑꯆꯧꯕꯅ, "ꯏꯃꯥ, ꯄꯥꯕꯅ ꯍꯟꯗꯛ ꯁꯦꯜ ꯐꯪꯂꯀꯥꯟꯗ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯕꯤꯌꯣ." ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯁꯤꯡꯗꯨꯁꯨ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ꯫ ꯂꯩꯗꯣꯏꯅꯤ, ꯅꯈꯣꯏ ꯂꯣꯏꯅꯒꯤ ꯂꯩꯗꯣꯏꯅꯤ." "ꯏꯃꯥ, ꯄꯥꯕ ꯂꯥꯛꯑꯦ." ꯃꯄꯥ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯦꯟꯁꯤꯜꯂꯤ ꯃꯪꯂꯦꯝꯅ, "ꯂꯥꯛꯑꯣ, ꯄꯥꯕ ꯂꯥꯛꯑꯦ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛꯂꯤꯕ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥꯅꯨꯄꯥ ꯁꯛꯍꯦꯟꯕꯕꯨ ꯃꯪꯂꯦꯝꯅ ꯄꯥꯝꯈꯠꯂꯤ꯫ ꯄꯥꯝꯃꯨꯕꯅ, "ꯑꯇꯣꯝꯕꯗꯤ ꯄꯥꯝꯕꯤꯕ, ꯑꯩꯗꯤ ꯄꯥꯝꯕꯤꯗꯕ." "ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯇꯧꯕꯅꯤꯅꯦ." ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯃꯅ ꯍꯦꯜꯂꯤ ꯍꯦꯟꯗꯦ ꯅꯤꯡꯉꯥꯏ ꯇꯧꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯅ ꯈꯤꯇꯪ ꯍꯦꯟꯈꯤꯕꯗ ꯁꯥꯎꯅꯔꯤ꯫ "ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯁꯤ, ꯌꯥꯏꯃ ꯅꯪꯕꯨ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯃꯤ, ꯄꯥꯕꯅ ꯅꯈꯣꯏꯒꯤ ꯆꯥꯅꯕ ꯂꯩꯔꯛꯄꯅꯤ, ꯆꯥꯃꯤꯟꯅꯔꯣ ꯂꯥꯛꯑꯣ." "ꯂꯥꯛꯑꯣ ꯌꯥꯔꯦ, ꯄꯥꯕ ꯋꯥꯔꯝꯃꯅꯤ, ꯏꯃꯨꯡꯗ ꯆꯪꯉꯣ, ꯃꯝꯁꯤꯜꯂꯛꯏ." "ꯆꯥꯛ ꯊꯥꯒꯠꯄ ꯍꯧꯔꯕ꯭ꯔꯣ ꯅꯪꯕꯣ?" "ꯍꯧꯗ꯭ꯔꯤꯗ, ꯊꯦꯡꯉꯅꯤꯅꯦ, ꯍꯧꯔꯣ." "ꯍꯣꯏ." ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯊꯥꯔꯣ ꯇꯨꯝꯅꯕꯒꯤ ꯆꯪꯂꯛꯂꯤ꯫ "ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕꯣ?" ꯇꯨꯝꯈ꯭ꯔꯦ." "ꯉꯁꯤꯒꯤ ꯁꯦꯜꯅ ꯀꯌꯥ ꯐꯪꯕ?" "ꯍꯖꯤꯔꯥ ꯁꯨꯕꯁꯦ ꯋꯥꯗꯤ ꯋꯥꯈ꯭ꯔꯕꯅꯤꯗ." "ꯈꯪꯗꯦ ꯀꯌꯥ ꯐꯪꯂꯤꯕꯅꯣ, ꯑꯝꯇ ꯌꯦꯡꯒꯦ." ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯁꯦꯜ ꯄꯥꯅꯔꯤ꯫ "ꯏꯆꯥꯁꯤꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯥꯎꯔꯛꯀꯅꯤ, ꯊꯣꯛꯂꯤꯕ ꯁꯦꯟꯗꯥꯁꯤꯒ ꯀꯣꯟꯅꯒꯗꯕ ꯃꯥꯟꯗꯦ." "ꯅꯨꯄꯥ ꯉꯥꯛꯇꯅꯤ, ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ, ꯆꯥꯎꯔꯒ ꯃꯔꯥꯏꯅ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃ ꯂꯥꯛꯆꯔꯅꯤ ꯃꯥꯒꯤ." "ꯁꯦꯜꯁꯦ ꯈꯔ ꯊꯝꯖꯤꯜꯂꯨ, ꯑꯗꯨꯒ ꯑꯇꯩ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯃꯦꯠꯂꯨ." ꯄꯥꯈꯪ ꯐꯥꯈꯤꯕꯒ ꯈꯪꯍꯧꯔꯔꯣꯏ ꯏꯆꯥꯁꯤꯡꯁꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯇꯨꯝꯈ꯭ꯔꯤ꯫ ꯐꯧ ꯍꯨꯟꯕ ꯂꯤꯡꯕ ꯃꯇꯝꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯕꯛꯅ ꯃꯩ ꯍꯧꯅꯔꯤ꯫ ꯊꯥꯔꯣꯁꯨ ꯃꯤꯒꯤ ꯂꯧ ꯀꯨꯝꯕ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ "ꯑꯆꯧꯕ, ꯏꯃꯥꯒꯤ ꯑꯆꯧꯕ, ꯍꯧꯒꯠꯂꯣ, ꯏꯃꯥ ꯊꯕꯛ ꯆꯠꯂꯒꯦ." "ꯅꯪ ꯄꯥꯕꯁꯨ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯦ." "ꯀꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯇꯣꯏꯅꯣ ꯏꯃꯥ? ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯍꯧꯗꯣꯏꯅꯦ." "ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯧꯒꯠꯂꯣ, ꯊꯕꯛ ꯈꯔ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯁꯦ, ꯀꯩꯁꯨ ꯊꯦꯡꯅꯕꯨꯗꯤ ꯍꯜꯂꯛꯑꯣꯏꯗ." "ꯆꯥꯛꯇꯤ ꯏꯃꯥ?" "ꯏꯃꯥꯅ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ, ꯅꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ꯫ ꯏꯃꯥꯅ ꯊꯕꯛ ꯆꯠꯂꯤꯉꯩ ꯅꯅꯥꯎꯁꯤꯡꯁꯦ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ, ꯈꯠꯅꯒꯅꯨꯀꯣ, ꯅꯪꯅ ꯑꯍꯟꯅꯤ, ꯅꯨꯡꯁꯤꯅ ꯂꯣꯏꯅꯧꯀꯣ." "ꯍꯣꯏ ꯏꯃꯥ." "ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ." "ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ?" "ꯈꯔ ꯆꯥꯔꯦ, ꯈꯔ ꯑꯃꯁꯨ ꯌꯣꯝꯃꯒ ꯄꯨꯔꯦ, ꯂꯥꯝꯂꯀꯥꯟꯗ ꯆꯥꯅꯕ." "ꯑꯗꯣ ꯏꯃꯥ ꯉꯟꯅ ꯍꯜꯂꯛꯎꯀꯣ." ꯊꯥꯔꯣꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯕ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯃꯅꯥꯎꯁꯤꯡꯗꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯌꯥꯏꯃ, ꯍꯧꯒꯠꯂꯣ, ꯏꯃꯥꯁꯨ ꯂꯩꯇꯦ, ꯈꯔ ꯇꯨꯝꯃꯗꯤ ꯌꯥꯔꯦ." "ꯏꯃꯥ ꯀꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣ?" "ꯂꯧꯒꯨꯝꯕ ꯆꯠꯈꯤꯌꯦ." "ꯑꯗꯨꯗꯤ ꯇꯥꯆꯧ, ꯏꯃꯥ ꯂꯩꯇ꯭ꯔꯤꯉꯩ ꯇꯨꯔꯦꯜ ꯀꯨꯝꯂꯒ ꯉꯥ ꯐꯥꯔꯨꯁꯦ." "ꯏꯃꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯐꯨꯔꯗꯤ ꯀꯝꯗꯧꯕ? ꯏꯃꯥꯅꯗꯤ ꯑꯇꯣꯝꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏ, ꯑꯗꯨꯒ..." "ꯏꯃꯥꯅ ꯎꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯠꯄꯗꯣ." "ꯅꯪꯅ ꯍꯥꯏꯗꯨ ꯌꯥꯔꯣꯏꯗ ꯌꯥꯏꯃ, ꯑꯇꯣꯝꯕꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯃꯥ ꯃꯊꯟꯇ ꯌꯨꯝꯗ ꯂꯩꯍꯧꯕ ꯌꯥꯔꯣꯏꯌꯦ." "ꯑꯗꯨꯗꯤ ꯇꯥꯆꯧꯒ ꯂꯩꯃꯤꯟꯅꯔꯝꯃꯣ, ꯑꯩ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯆꯠꯂꯨꯒꯦ."
ꯌꯥꯏ ꯃ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨ ꯂꯝꯕꯤꯗ ꯅꯪꯅ ꯉꯥ ꯐꯥꯔꯤꯉꯩ ꯏꯃꯥ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯑꯩꯁꯨ ꯆꯩ ꯆꯥꯅꯤꯌꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯇꯧꯒꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ ꯅꯪꯅ ꯌꯥꯏꯃꯒꯤ ꯃꯇꯤꯡ ꯍꯥꯏꯔꯦꯗꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯅꯤꯡꯈꯤꯕ ꯍꯣꯡꯒꯟꯗꯦ ꯄꯥꯝꯃꯨꯕ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯆꯠꯈꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯉꯥ ꯇꯨꯡꯒꯣꯜ ꯑꯃ ꯈ꯭ꯋꯥꯡꯗ ꯀꯤꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯇꯥꯆꯧ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯩꯅ ꯉꯥ ꯐꯥꯔꯗꯤ ꯍꯣꯔꯦꯟ ꯍꯥꯎꯅ ꯆꯥꯗꯣꯏꯅꯦ ꯐꯖꯅ ꯆꯠꯂꯣ ꯃꯤꯒ ꯈꯠꯅ ꯆꯩꯅ ꯇꯧꯒꯅꯣ ꯃꯤꯒ ꯈꯠꯅꯔꯗꯤ ꯑꯩꯗꯤ ꯍꯣꯔꯦꯟ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯎ ꯅꯤꯄꯥ ꯑꯇꯣꯝꯕꯁꯨ ꯍꯧꯒꯠꯂꯛꯂꯤ ꯇꯥꯆꯧ ꯇꯌꯥꯏꯅ ꯆꯠꯂꯤꯁꯤ ꯀꯗꯥꯏꯗꯅꯣ ꯉꯥ ꯐꯥꯕ ꯆꯠꯂꯤꯅꯦ ꯍꯣꯔꯦꯟ ꯉꯥ ꯃꯌꯥꯝ ꯐꯥꯔꯛꯀꯅꯤ ꯍꯥꯏꯕꯅꯦ ꯏꯃꯥꯗꯤ ꯏꯃꯥ ꯂꯩꯇꯦ ꯂꯧꯕꯨꯛꯇ ꯆꯠꯈꯤ ꯑꯁꯣꯝꯗ ꯄꯥꯝꯃꯨꯕꯁꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯨꯞꯁꯤꯡꯗꯨꯒ ꯇꯨꯔꯦꯜꯗ ꯀꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯉꯥ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯤ ꯑꯁꯤꯗꯤ ꯄꯥꯝꯃꯨꯕꯅ ꯂꯩꯕ ꯃꯥꯜꯂꯦ ꯐꯖꯅ ꯐꯥꯔꯒꯦ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯉꯥꯁꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯄꯥꯝꯃꯨꯕꯅ ꯂꯣꯏꯅ ꯐꯥꯈ꯭ꯔꯅꯤ ꯃꯥꯗꯤ ꯉꯥ ꯐꯥꯕꯁꯨ ꯌꯥꯝꯅ ꯍꯩ ꯀꯥꯏꯗꯩꯅꯣ ꯑꯩ ꯉꯥ ꯐꯥꯕ ꯍꯩꯇꯦꯀꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯄꯥꯝꯃꯨꯕ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ ꯂꯩꯔꯤꯕ ꯑꯍꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯍꯩꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯒꯠꯂꯛꯄ ꯃꯇꯝꯅꯤ ꯁꯣꯝꯗ ꯊꯔꯣꯁꯨ ꯉꯥꯏꯍꯥꯛ ꯂꯧ ꯁꯨꯕ ꯂꯦꯞꯂꯝꯃꯤ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯀꯥꯔꯨꯈꯤꯒꯦ ꯏꯆꯥꯁꯤꯡꯗꯣ ꯃꯊꯟꯗ ꯂꯩꯍꯧꯕꯅꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯊꯔꯣ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦꯗ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃ ꯑꯗꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕꯗꯨꯕꯣ ꯃꯌꯥꯝꯅ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗ ꯊꯔꯣꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯝꯊꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯔꯤꯕ ꯄꯥꯝꯃꯨꯕꯁꯨ ꯃꯥꯒꯤ ꯉꯥ ꯇꯨꯡꯒꯣꯟꯗꯨ ꯊꯟꯒꯗꯧꯔꯤ ꯉꯥꯁꯦ ꯑꯆꯧꯕ ꯑꯝꯇꯪ ꯐꯥꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯝꯅꯦ ꯅꯨꯄꯥ ꯑꯃꯅ ꯌꯥꯔꯦꯗ ꯄꯥꯝꯃꯨꯕ ꯉꯥ ꯑꯗꯨꯛ ꯌꯥꯝꯅ ꯐꯥꯔꯕꯗꯨꯕꯨ ꯑꯆꯧꯕ ꯑꯃꯃꯨꯛ ꯄꯥꯝꯃꯤꯔꯣ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯒꯤ ꯉꯥꯕꯨ ꯃꯁꯛ ꯎꯒꯦ ꯐꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯅꯔꯝꯃꯤ ꯄꯥꯝꯃꯨꯕꯅ ꯏꯇꯥꯎ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤꯗꯤ ꯀꯥꯔꯝꯃꯒꯦ ꯏꯃꯥ ꯊꯦꯡꯅꯔꯗꯤ ꯁꯣꯏꯗꯅ ꯆꯩ ꯆꯥꯕ ꯇꯥꯔꯦ ꯑꯩ ꯏꯃꯥ ꯂꯩꯇꯕꯩ ꯉꯁꯤ ꯊꯣꯛꯂꯛꯄꯅꯦ ꯄꯥꯝꯃꯨꯕ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯟꯖꯔꯛꯂꯝꯃꯤ ꯉꯥ ꯃꯌꯥꯝ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯝꯃꯨꯕꯅ ꯇꯥꯆꯧ 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 ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯕꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯑꯒꯦ ꯃꯌꯥꯝ ꯐꯥꯔꯛꯑꯦ ꯑꯆꯧꯕ ꯉꯥ ꯇꯨꯡꯒꯣꯜꯗꯨꯗ ꯌꯦꯡꯉꯤ ꯌꯥꯝꯃꯦ ꯁꯤꯗꯤ ꯇꯨꯔꯦꯜꯗ ꯂꯩꯕ ꯉꯥ ꯃꯈꯩ ꯅꯪꯅ ꯂꯣꯏ ꯐꯥꯔ ꯂꯥꯛꯑꯕꯣ ꯁꯛꯍꯦꯟꯕꯅ ꯇꯌꯥꯏ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯀꯦ ꯃꯌꯥꯝ ꯐꯥꯔꯛꯑꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯇꯨ ꯌꯥꯝꯃꯦ ꯁꯤꯗꯤ ꯇꯥꯆꯧ ꯑꯩꯒꯤ ꯉꯥ ꯌꯣꯛꯄꯤꯌꯣ ꯄꯨꯈ꯭ꯔꯤꯗ ꯄꯥꯝꯃꯨꯕꯅ ꯌꯣꯛꯄꯤꯗꯣꯏꯅꯤ ꯅꯪꯒꯤꯁꯨ ꯑꯗꯨ ꯇꯥꯆꯧ ꯏꯃꯥ ꯍꯜꯂꯛꯑꯒ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯍꯪꯂꯛꯑꯗꯤ ꯀꯝꯗꯧꯕ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯈꯜ ꯋꯥꯕ ꯑꯃꯨꯛ ꯍꯧꯔꯦ ꯃꯃꯥ ꯂꯥꯛꯂꯒ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯍꯪꯂꯅꯤ ꯈꯟꯗꯨꯅ ꯏꯃꯥꯗ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯔꯒꯦꯗ ꯐꯨꯒꯤꯁꯨ ꯐꯨꯖꯔꯅꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯆꯪꯗꯨꯅ ꯉꯥꯌꯥꯝ ꯑꯗꯨ ꯈꯨꯗꯦꯡ ꯑꯃꯗ ꯍꯩꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯃꯅꯥꯎ ꯅꯤꯄꯥ ꯑꯇꯣꯝꯕꯗꯤ ꯉꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯁꯥꯟꯅꯅꯤꯡꯗꯨꯅ ꯍꯔꯥꯎꯅ ꯌꯦꯡꯂꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯂꯧ ꯁꯨꯕꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯨꯝ ꯀꯥꯅꯔꯛꯂꯦ ꯑꯆꯧꯕ ꯏꯃꯥ ꯂꯥꯛꯑꯦ ꯊꯔꯣꯅ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯎꯔꯦ ꯈꯨꯗꯦꯡꯗ ꯌꯥꯎꯔꯤꯕ ꯉꯥ ꯃꯌꯥꯝ ꯑꯗꯣ ꯀꯥꯏꯗꯒꯤ ꯉꯥꯅꯣ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯑꯩꯈꯣই ꯌꯥꯏꯃꯅ ꯐꯥꯔꯨꯔꯤꯕꯅꯦ ꯀꯥꯏꯗꯒꯤ ꯃꯥꯗꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯇꯨꯔꯦꯜꯗꯒꯤ ꯑꯗꯣ ꯏꯃꯥ ꯑꯉꯥꯡꯗꯣ ꯆꯩꯕꯤꯌꯨꯔꯅꯣ ꯉꯁꯥꯏꯗꯒꯤ ꯏꯃꯥ ꯍꯜꯂꯛꯂꯒ ꯆꯩꯔꯅꯤꯅ ꯄꯥꯈꯠꯇꯅ ꯂꯩꯔꯤꯅꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯋꯥꯅꯤ ꯉꯥꯁꯦ ꯊꯔꯣ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯕꯨ ꯀꯧꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯪꯂꯦꯝꯁꯨ ꯊꯕꯛ ꯍꯜꯂꯛꯂꯦ ꯂꯧ ꯀꯨꯝꯃꯨꯕ꯭ꯔꯣ ꯀꯨꯝꯂꯨꯏꯌꯦ ꯑꯗꯨꯗꯤ ꯅꯐꯤꯅꯔꯣꯟꯗꯣ ꯅꯤꯡꯊꯤꯅ ꯍꯣꯡꯗꯣꯛꯑꯒ ꯏꯔꯨꯖꯊꯣꯛꯅꯕ ꯇꯧꯔꯣꯗꯅ ꯃꯪꯂꯦꯝ ꯉꯥ ꯍꯥꯞꯂꯒ ꯊꯝꯂꯤꯕ ꯈꯨꯗꯦꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯏꯁ ꯉꯥ ꯃꯌꯥꯝꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯇꯨꯔꯦꯜ ꯀꯨꯝꯂꯨꯏ ꯑꯗꯨꯒꯤ ꯉꯥꯅꯤ ꯌꯥꯝꯁꯨ ꯌꯥꯝꯃꯦ ꯈꯔ ꯌꯣꯜꯂꯁꯤꯔꯥꯅ ꯈꯜꯂꯤꯅꯤ ꯑꯉꯥꯡꯅ ꯋꯥꯅ ꯐꯖꯔꯨꯕꯅꯤ ꯍꯥꯎꯅ ꯊꯣꯡꯉ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯖꯧꯅꯦ ꯏꯃꯥ ꯉꯥꯗꯣ ꯌꯥꯝꯗ꯭ꯔꯥ ꯌꯥꯝꯃꯦ ꯏꯃꯥ ꯈꯔ ꯑꯃ ꯌꯣꯜꯂꯒꯦ ꯑꯗꯨꯒ ꯅꯣꯏꯅꯁꯨ ꯍꯥꯎꯅ ꯆꯥꯖꯅꯕ ꯈꯔ ꯑꯃ ꯐꯖꯅ ꯊꯣꯡꯂꯒꯦ ꯏꯃꯥꯅ ꯍꯣꯏ ꯊꯔꯣ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯉꯥ ꯑꯗꯨ ꯌꯣꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯉꯥ ꯑꯗꯨꯁꯨ ꯃꯁꯛ ꯐꯖꯕ ꯑꯇꯦꯛꯄ ꯉꯥ ꯑꯣꯏꯕꯅ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅ ꯂꯧꯅꯔꯝꯃꯤ ꯈꯨꯗꯛꯇ ꯉꯥ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯌꯣꯟꯕ ꯂꯣꯏꯔꯝꯃꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯁꯤꯈ꯭ꯔꯦ ꯉꯁꯤꯒꯤ ꯉꯥꯁꯤ ꯄꯥꯝꯃꯨꯕꯅ ꯑꯗꯨꯗꯤ ꯏꯃꯥ ꯍꯌꯦꯡꯁꯨ ꯐꯥꯕ ꯆꯠꯂꯨꯒꯦ ꯌꯥꯗꯦ ꯉꯁꯤꯗꯒꯤ ꯆꯠꯂꯨꯔꯅꯨ ꯇꯨꯔꯦꯜ ꯏꯁꯤꯡ ꯌꯥꯝꯅ ꯆꯥꯎꯔꯗꯤ ꯏꯔꯥꯛꯅꯒꯅꯤ ꯊꯔꯣ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯅ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯏꯃꯥꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤꯁꯦ ꯃꯃꯥꯅ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯀꯧꯕꯒ ꯃꯈꯣꯏ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯒꯦ ꯆꯥꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯤ ꯅꯣꯏ ꯑꯍꯨꯝꯕꯣ ꯄꯥꯝꯃꯨꯕꯅ ꯌꯥꯅꯤ ꯏꯃꯥ ꯊꯔꯣ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯄꯨꯟꯅ ꯆꯥꯛ ꯊꯤꯕꯤꯔꯝꯃꯤ ꯃꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯃꯅ ꯑꯃꯒꯤ ꯆꯥꯛꯂꯨꯛ ꯃꯆꯤ ꯂꯥꯝꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯔꯣ ꯏꯃꯥꯅ ꯅꯈꯣꯏ ꯄꯨꯛ ꯊꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯞꯇꯣꯏꯅꯤ
ꯑꯁꯨꯝꯅ ꯇꯧꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯆꯍꯤ ꯀꯌꯥ ꯌꯥꯝꯂꯛꯂꯦ ꯃꯆꯥꯁꯤꯡꯗꯨ ꯄꯥꯈꯪ ꯂꯣꯏꯅ ꯐꯥꯔꯦ ꯃꯁꯥ ꯃꯁꯥꯅ ꯊꯕꯛꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯉꯝꯂꯦ ꯑꯆꯧꯕꯅ ꯏꯃꯥ ꯑꯩ ꯊꯕꯛ ꯆꯠꯂꯒꯦ ꯄꯥꯃꯨꯕꯅ ꯑꯩꯁꯨ ꯊꯕꯛ ꯊꯣꯛꯈꯤꯒꯦ ꯇꯨꯔꯦꯟꯗ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯃꯪꯂꯦꯝꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯁꯛꯍꯦꯟꯕꯅ ꯏꯃꯥ ꯇꯥꯆꯧꯒ ꯇꯌꯥꯏꯒꯗꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯂꯣꯏꯅ ꯇꯥꯟꯕ ꯍꯧꯈ꯭ꯔꯦ ꯑꯩꯗꯤ ꯀꯩ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯔꯤꯒꯤ ꯊꯕꯛꯅꯣ ꯀꯥꯟꯅꯗꯦ ꯏꯃꯥꯒꯤ ꯏꯪꯈꯣꯜ ꯑꯣꯏꯅ ꯁꯨꯔꯨꯁꯤ ꯂꯝ ꯂꯥꯞꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠ ꯑꯗꯣ ꯏꯃꯥ ꯑꯩꯁꯨ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯇꯧꯅꯤꯡꯉꯦ ꯁꯦꯜꯗꯣ ꯅꯪꯒꯤ ꯇꯥꯆꯧꯒ ꯇꯌꯥꯏꯒꯅ ꯇꯥꯜꯂꯤꯕꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒꯅꯦ ꯂꯩꯕꯥꯛ ꯌꯥꯜꯂꯨꯁꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯏꯪꯈꯣꯜ ꯀꯨꯝꯂꯛꯂꯝꯃꯤ ꯃꯅꯥ ꯃꯁꯤꯡꯗꯣ ꯐꯖꯅ ꯊꯥꯔꯕꯗꯤ ꯁꯦꯜ ꯐꯪꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯇꯦꯛ ꯇꯦꯛ ꯇꯧꯔꯒ ꯈꯔ ꯊꯥꯖꯟꯗꯕ ꯌꯥꯔꯔꯣꯏ ꯈꯤꯇꯗꯁꯨ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯁꯛꯍꯦꯟꯕ ꯃꯌꯥꯝꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝ ꯆꯠꯂꯒ ꯊꯕꯛ ꯇꯧꯔꯝꯗꯦ ꯃꯃꯥꯅꯁꯨ ꯌꯥꯔꯝꯗꯦ ꯃꯌꯥꯝꯕ ꯑꯅꯤꯅꯁꯨ ꯃꯃꯥ ꯃꯄꯥ ꯁꯪꯉꯨ ꯌꯨꯝꯗ ꯂꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯩꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕ ꯂꯝ ꯀꯣꯏꯗꯨꯅ ꯂꯥꯞꯅ ꯊꯕꯛ ꯆꯠꯄ ꯄꯥꯝꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯜꯂꯛꯂꯦ ꯊꯥꯔꯣ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯏꯃꯥ ꯂꯥꯛꯆꯔꯅꯤ ꯀꯩꯗꯧꯔꯒꯦ ꯊꯕꯛ ꯃꯐꯝꯗ ꯑꯍꯤꯡ ꯂꯦꯛꯂꯝꯕꯁꯨ ꯌꯥꯏ ꯊꯦꯡꯉꯦ ꯆꯪꯉꯁꯨ ꯂꯥꯛꯎ ꯉꯥꯏꯈꯣ ꯏꯃꯥ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦ ꯅꯣꯏ ꯇꯨꯝꯒꯦꯁꯨ ꯇꯨꯝꯂꯨꯔꯣ ꯏꯃꯥꯅ ꯃꯄꯥꯟꯗ ꯅꯊꯟꯇ ꯂꯩꯍꯧꯔꯒ ꯀꯃꯥꯏ ꯇꯨꯝꯗꯣꯏꯅꯣ ꯏꯃꯥ ꯄꯥꯝꯃꯨꯕꯅ ꯏꯃꯥ ꯍꯪꯕ ꯌꯥꯕ ꯍꯪꯂꯨꯔꯦ ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯃꯥꯒꯤ ꯃꯔꯨꯞꯅꯁꯨ ꯉꯁꯥꯏꯅ ꯍꯟꯈ꯭ꯔꯦꯅ ꯍꯥꯏꯔꯛꯏ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯥꯔꯣꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯏꯁ ꯀꯅꯥꯗ ꯍꯪꯒꯅꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯑꯆꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯆꯧꯕꯅ ꯆꯪꯂꯛꯂꯤꯕꯗꯨ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦ ꯊꯥꯔꯣ ꯃꯆꯥꯅꯨꯄꯥꯗ ꯉꯛꯅ ꯌꯦꯡꯉꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯋꯥꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯅꯪꯕꯨ ꯉꯁꯥꯏꯅ ꯉꯜꯂꯤꯉꯩꯗ ꯄꯥꯎ ꯑꯃ ꯄꯤꯔꯛꯄ ꯀꯩꯗꯧꯒꯦ ꯐꯔꯛ ꯇꯥꯗꯨꯅ ꯇꯧꯔꯤꯅꯦ ꯏꯃꯥ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯏꯃꯥꯒ ꯄꯥꯕꯒꯅꯤ ꯈꯨꯔꯨꯝꯃꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯀꯣꯛꯇ ꯐꯤ ꯈꯤꯇꯪ ꯆꯤꯡꯈꯠꯇꯨꯅ ꯕꯦꯕꯥꯔ ꯎꯠꯂꯝꯃꯤ ꯆꯪꯉꯨ ꯆꯪꯉꯨ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯅꯕ ꯁꯛꯍꯦꯟꯕ ꯃꯌꯥꯝꯕ ꯌꯥꯏꯃꯒꯤ ꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯏ ꯌꯥꯝ ꯊꯥꯖꯗꯦ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ ꯅꯨꯄꯤꯒ ꯄꯨꯔꯤ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯊꯥꯔꯣꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯁ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯍꯣꯡꯂꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯧꯁꯤꯅ ꯂꯥꯛꯂꯒ ꯏꯃꯧꯗꯣ ꯑꯐꯕ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯧꯔꯛꯂꯗꯤ ꯀꯝꯗꯧꯅꯤ ꯃꯗꯨ ꯍꯥꯟꯅ ꯍꯦꯛꯇ ꯈꯟꯒꯅꯨ ꯅꯨꯄꯤ ꯅꯪꯕꯨ ꯈꯟꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩ ꯀꯌꯥ ꯃꯥꯡꯖꯕ ꯐꯠꯇꯕ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯅꯪ ꯆꯦꯜꯂꯛꯄꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯥꯡꯈꯤꯕ ꯏꯁꯧꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯕ꯭ꯔꯥ ꯅꯤꯡꯁꯤꯡꯂꯤꯕꯅꯤ ꯀꯩꯅꯣ ꯏꯕꯥꯅꯤꯅ ꯇꯣꯏꯅ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯎꯅꯕꯗꯣ ꯅꯪꯒꯤ ꯅꯕꯨꯡ ꯁꯦꯝꯐꯨ ꯃꯥꯟꯕꯗꯨꯅ ꯇꯥꯟꯅꯔꯛꯄꯗꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯄꯥꯈꯪ ꯑꯣꯏꯅꯤꯡꯉꯩꯗ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯨ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯂꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ ꯑꯍꯜ ꯂꯃꯟ ꯇꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯔꯤ ꯃꯪꯂꯦꯝꯁꯨ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯈꯣꯟꯊꯔꯒ ꯀꯔꯝ ꯊꯣꯛꯀꯗꯧꯔꯤꯕ ꯀꯩꯗꯧꯔꯒꯦ ꯏꯃꯨꯡꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯅꯦ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯒꯗꯕ ꯃꯥꯟꯗꯦ ꯊꯥꯔꯣꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯋꯥꯅ ꯍꯥꯏꯔꯛꯄ ꯃꯇꯧꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯤ ꯃꯧꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯀꯌꯥ ꯉꯥꯡꯅꯕ ꯌꯥꯗꯦꯅꯦ ꯃꯑꯣꯡ ꯑꯃ ꯇꯧꯏꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯅ ꯄꯥꯟꯕ ꯏꯃꯨꯡ ꯃꯥꯟꯗꯦꯗ ꯑꯁ ꯋꯥꯗꯧꯔꯤꯗ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯉꯗꯤ ꯐꯒꯗꯕꯅꯤ ꯅꯨꯄꯤ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥ ꯌꯦꯡꯉꯨ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯡꯉꯨ ꯍꯥꯏꯅꯕꯗꯨ ꯆꯨꯝꯈ꯭ꯔꯦꯗ ꯀꯩꯗꯧꯔꯨꯅꯤ ꯃꯃꯥ ꯐꯠꯇ꯭ꯔꯁꯨ ꯃꯆꯥ ꯐꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯦꯞꯄ ꯌꯥꯗꯦ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯝꯃꯤ ꯊꯥꯔꯣ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯃꯧꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯅ ꯂꯣꯏꯔꯝꯕ ꯎꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯇꯥꯔꯤꯕ꯭ꯔꯣ ꯍꯧꯒꯠꯂꯨꯅꯦ ꯍꯧꯒꯠꯂꯒꯦ ꯋꯥꯔꯦ ꯌꯥꯝꯅ ꯏꯁꯥꯁꯦ ꯏꯃꯥ ꯍꯧꯒꯠꯈ꯭ꯔꯕꯅꯤ ꯏꯃꯥꯗꯤ ꯂꯥꯏ ꯈꯨꯔꯨꯝꯃꯤꯁꯦ ꯅꯪꯅꯅꯤꯅ ꯈꯜꯂꯝꯅꯤ ꯏꯔꯨꯗꯣ ꯊꯨꯅ ꯂꯨꯖꯊꯣꯛ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯁꯨ ꯆꯠꯂꯨ ꯊꯥꯔꯣ ꯏꯪꯈꯣꯜꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯊꯕꯛ ꯁꯨꯔꯤ ꯅꯇꯩꯃꯁꯦ ꯑꯗꯨꯝ ꯐꯒꯗꯕ ꯃꯥꯜꯂꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯦꯅꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯉꯟꯇꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯝꯃꯦ ꯃꯧ ꯑꯣꯏꯕ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ
ꯑꯣ ꯂꯥꯏ ꯈꯨꯔꯨꯝꯃꯤꯗꯣ ꯏꯇꯩꯃ ꯅꯠꯇꯤꯌꯦ ꯇꯥꯆꯧꯅ ꯉꯁꯥꯏꯅ ꯍꯧꯒꯠꯂ ꯇꯧꯔꯤꯅꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯎꯍꯧꯕ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕ ꯏꯃꯥ ꯑꯩꯅ ꯏꯃꯥꯗꯣ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯕꯤꯗ꯭ꯔꯣ ꯏꯃꯥ ꯗꯌꯥꯏꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯊꯪꯗꯤ ꯃꯥꯒꯤꯅ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯗꯤ ꯑꯣꯏꯕꯅꯤ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯆꯠꯂꯣꯏꯔꯕꯣ ꯂꯣꯏꯒꯗꯧꯔꯦ ꯂꯣꯏꯁꯤꯜꯂꯣ ꯏꯃꯥ ꯍꯣꯏꯁꯨ ꯆꯥꯛ ꯉꯟꯅ ꯆꯥꯕꯅꯦ ꯂꯣꯏꯕꯒ ꯊꯤꯗꯣꯛꯑ ꯊꯝꯃꯣ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯗ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯌꯨ ꯑꯩꯁꯨ ꯆꯥꯔꯗꯝ ꯊꯕꯛ ꯆꯠꯄ ꯊꯦꯡꯉꯅꯤ ꯍꯣꯏ ꯑꯩ ꯍꯦꯛ ꯂꯣꯏꯕꯒ ꯀꯧꯔꯛꯑꯒꯦ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯏꯪꯈꯣꯜꯁꯦ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯑꯩꯅ ꯂꯝ ꯂꯥꯞꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯁꯨ ꯏꯟꯁꯥꯡ ꯐꯖꯅ ꯊꯥꯔꯒ ꯌꯣꯟꯕꯅ ꯐꯔꯅꯤ ꯑꯗꯨꯅ ꯁꯦꯜ ꯇꯥꯟꯕꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯏꯆꯥꯅꯕꯨ ꯍꯣꯠꯅꯒꯦ ꯍꯥꯏꯔꯕꯗꯤ ꯅꯌꯥꯝꯕ ꯑꯅꯤꯁꯤꯅꯁꯨ ꯀꯣꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯅꯪꯅ ꯑꯣꯏꯅ ꯍꯣꯠꯅꯔꯣ ꯇꯥꯆꯧꯗꯁꯨ ꯈꯔ ꯍꯥꯏꯔꯣ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯂꯒꯗꯤ ꯉꯥ ꯐꯥꯕ ꯀꯨꯝꯃꯨꯒꯦ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯀꯥꯕꯗ ꯈꯔꯁꯨ ꯌꯣꯟꯅꯕ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯥꯝꯃꯨꯕꯗ ꯅꯨꯡꯊꯤꯜ ꯄꯣꯕꯣꯛꯇꯨꯗ ꯅꯨꯄꯤ ꯎꯅꯔꯤ ꯅꯣꯏ ꯇꯥꯆꯧꯗꯨꯕꯨ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯗꯥꯏꯅꯦ ꯊꯤꯔꯦ ꯀꯌꯥꯝ ꯐꯒꯦꯅꯦ ꯃꯧꯗꯨꯕꯣ ꯈꯪꯗꯦꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯃꯤꯅ ꯏꯐꯗ ꯐꯩ ꯍꯥꯏꯔꯤꯕ ꯍꯌꯦꯡꯋꯥꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯣꯏꯔꯣ ꯑꯩꯈꯣꯏꯕꯣ ꯍꯧꯔꯛꯑꯕ꯭ꯔꯥ ꯂꯨꯍꯣꯡꯕ ꯐꯥꯎ ꯍꯣꯡꯗ꯭ꯔꯤ ꯇꯣꯉꯥꯟ ꯆꯥꯕꯥꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯆꯥꯛꯈꯨꯝ ꯌꯦꯠꯁꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯇꯩ ꯂꯥꯏꯔꯤ ꯏꯕꯥꯅꯤꯅ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯗꯣꯏꯕ ꯉꯥꯏꯈꯣꯗ ꯑꯝꯇ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯄꯨꯊꯗꯅ ꯃꯤꯒꯤ ꯁꯤꯡꯅꯕ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯏ ꯃꯔꯛꯇꯨꯗ ꯏꯕꯥꯅꯤ ꯑꯃꯨꯛ ꯆꯦꯜꯂꯗꯤ ꯐꯖꯔꯅꯤ ꯑꯗꯨꯗꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯁꯝꯖꯤꯜꯂꯗꯣꯏꯔꯕ ꯐꯖꯅ ꯄꯥꯡꯊꯣꯛꯑꯔꯣꯏꯗ꯭ꯔꯕ ꯑꯩ ꯑꯗꯨꯗꯤ ꯍꯥꯏꯗꯦꯀꯣ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ ꯁꯦꯜꯒꯤ ꯈꯟꯕꯗ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯪ ꯁꯦꯜꯒꯤꯕꯨ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯄꯤꯒꯦ ꯍꯣꯏꯅꯦ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯀꯩꯁꯨ ꯑꯋꯥꯠꯄ ꯂꯩꯔꯝꯃꯣꯏ ꯌꯥꯔꯤꯌꯦ ꯇꯥꯅꯤꯡꯗꯦ ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯁꯦ ꯄꯥꯏꯁꯤꯜꯂꯨ ꯑꯋꯥꯠꯄ ꯀꯩꯅꯣ ꯂꯩꯔꯣ ꯅꯐꯤ ꯅꯔꯣꯟꯗꯨꯁꯨ ꯈꯔ ꯂꯩꯌꯣ ꯏꯕꯨꯡꯉꯣ ꯑꯩ ꯎꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯗꯨꯒꯤ ꯑꯃꯟꯕꯗꯣ ꯑꯗꯨꯝ ꯍꯦꯛ ꯂꯤꯠꯂꯗꯅ ꯏꯀꯥꯏꯌꯦ ꯑꯗꯨꯃꯥꯏ ꯍꯥꯏꯔꯒꯅꯣ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ ꯑꯩꯒ ꯀꯣꯏꯅꯩ ꯍꯥꯏꯕꯗ ꯅꯪꯁꯦ ꯉꯍꯥꯟꯅ ꯇꯣꯛꯅꯕ ꯌꯥꯔꯕꯅꯤ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯊꯝꯕꯅꯤ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯕꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯂꯥꯏꯔꯕ ꯃꯆꯥꯕꯨ ꯀꯅꯥ ꯄꯥꯝꯕꯤꯅꯦꯒꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯄꯥꯜꯂꯕ ꯃꯇꯝꯁꯤꯗ ꯂꯥꯏꯔꯕ ꯃꯤꯒꯤꯗꯤ ꯍꯤꯡꯐꯝ ꯂꯩꯇꯦ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯅꯨꯡꯁꯤꯗꯦ ꯂꯣꯏꯅꯅꯤꯡꯗꯦ ꯄꯥꯝꯃꯨꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥ ꯑꯗꯨ ꯊꯋꯥꯏ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯔꯅꯨ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯁꯤꯡꯂꯛꯅꯕꯅꯤ ꯂꯥꯏꯔꯖꯔꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯅꯣꯡꯇ ꯃꯤꯔꯥꯏꯗꯝꯅꯤꯗ ꯑꯗꯨꯅꯕꯨ ꯉꯁꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯏꯁꯤꯅꯤ ꯆꯠꯂꯣ ꯅꯪꯁꯨ ꯊꯕꯛ ꯆꯠꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯀꯗꯝ ꯁꯦꯜꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯒꯅꯨ ꯏꯕꯥꯅꯤꯒꯤ ꯑꯣꯏꯅꯕ ꯇꯨꯡꯁꯤꯜꯂꯨ ꯍꯌꯦꯡ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯂꯀꯥꯟ ꯏꯕꯥꯅꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏ ꯂꯩꯗꯣꯏꯅꯤ ꯍꯣꯏ ꯆꯠꯂꯒꯦ ꯅꯪꯁꯨ ꯐꯖ ꯆꯠꯂꯨꯀꯣ ꯉꯁꯥꯏ ꯃꯈꯩ ꯃꯌꯥꯝꯕ ꯌꯥꯏꯃꯅ ꯅꯨꯄꯤ ꯎꯅꯔꯤꯕꯗꯨ ꯁꯛꯍꯦꯟꯕ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯏꯃꯥ ꯗꯌꯥꯏꯅ ꯀꯣꯏꯕ ꯅꯨꯄꯤꯗꯨꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅꯦ ꯅꯨꯡꯉꯥꯏꯗꯤꯖꯥꯅꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅ ꯏꯃꯧ ꯑꯣꯏꯕꯁꯦ ꯏꯃꯥꯗꯤ ꯄꯥꯝꯗꯦꯅꯦ ꯃꯈꯣꯏꯅ ꯑꯐꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯐꯕ ꯃꯣꯏꯅ ꯋꯥꯈꯜ ꯄꯤꯛꯄ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯂꯛꯇꯣꯏꯅꯤ ꯏꯃꯥ ꯇꯥꯆꯧꯒꯤ ꯅꯨꯄꯤꯁꯤꯁꯨ ꯀꯨꯏꯔ ꯃꯒꯨꯟ ꯈꯪꯂꯦ ꯊꯕꯛ ꯇꯧꯕꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯍꯩ ꯅꯆꯤꯟ ꯌꯥꯝꯅ ꯌꯥꯎꯒꯅꯨ ꯇꯥꯔꯒ ꯑꯃꯨꯛ ꯈꯠꯅ ꯆꯩꯅ ꯇꯧꯔꯅꯤ ꯀꯩ ꯋꯥꯔꯤꯅꯣꯅꯦ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯤꯗ ꯑꯆꯧꯕꯅ ꯏꯃꯥ ꯃꯤꯒꯤ ꯁꯤꯡꯒꯗꯕ ꯁꯦꯜ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯉꯁꯤ ꯂꯣꯏꯅ ꯄꯤꯊꯣꯛꯄ ꯌꯥꯔꯗ꯭ꯔో ꯌꯦꯡꯉꯁꯤ ꯑꯆꯧꯕꯅ ꯃꯃꯥꯗ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯈꯔ ꯄꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯔꯝꯃꯤ ꯑꯩ ꯑꯃ ꯂꯩꯅ ꯃꯃꯥꯗꯒ ꯁꯤꯟꯒ ꯄꯤꯔꯗꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯅꯣꯏ ꯌꯨꯝꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯊꯝꯕ ꯃꯤꯁꯦ ꯃꯉꯥꯏꯈ꯭ꯔꯦꯕ ꯈꯪꯒꯅꯦꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯀꯦꯕ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯅ ꯀꯥꯗ ꯆꯪꯈꯤ ꯃꯥꯒꯤ ꯅꯨꯄꯥ ꯆꯪꯂꯛꯄ ꯉꯥꯏꯔꯤ ꯏꯃꯥꯅ ꯑꯗꯨ ꯀꯣꯟꯅꯗ꯭ꯔ ꯌꯦꯡꯕꯤꯔꯣ ꯀꯣꯟꯅꯗ꯭ꯔꯒꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯁꯤꯡꯂꯒꯦꯅ ꯍꯥꯏꯔꯝꯃꯨ ꯀꯣꯟꯅꯗ꯭ꯔꯒꯅ ꯏꯃꯥꯒꯤꯁꯨ ꯂꯩꯕꯅꯤ ꯃꯗꯨ ꯍꯥꯞꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤꯁꯨ ꯁꯦꯜ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯍꯥꯞꯈ꯭ꯔꯣ ꯃꯤꯒꯤ ꯁꯦꯜ ꯀꯨꯏꯅ ꯇꯣꯜꯂ ꯂꯩꯕꯁꯦ ꯃꯤꯅ ꯅꯨꯡꯁꯤꯔꯣꯏ ꯑꯩꯈꯣꯏꯕꯨꯁꯨ ꯍꯟꯊꯅ ꯌꯦꯡꯂꯛꯀꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯋꯥ ꯁꯤꯟꯗꯨꯅ ꯃꯤꯒꯤ ꯁꯦꯜꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯡꯗꯣꯛꯂꯝꯃꯤ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯆꯤꯟꯒꯗꯣ ꯑꯔꯩꯕꯤ ꯊꯥꯔ ꯄꯣꯝꯃ ꯂꯩꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯏꯃꯥꯗꯣ ꯂꯣꯏ ꯄꯤꯈ꯭ꯔꯤꯗꯤ ꯍꯩ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗ ꯄꯨꯊꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯁꯤꯡꯗꯣꯛꯅꯕꯅꯦ ꯌꯥꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕꯤꯗꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯣ
ꯇꯞꯅ ꯇꯞꯅ ꯏꯃꯨꯡꯗꯣ ꯅꯨꯡꯁꯤꯅꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯒ ꯄꯥꯝꯃꯨꯕꯁꯨ ꯅꯨꯄꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ꯫ ꯍꯟꯗꯛꯇ ꯃꯌꯥꯝꯕ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜꯁꯤꯡꯕꯨ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ? ꯈꯪꯗ꯭ꯔꯦꯗ, ꯑꯩꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ꯫ ꯏꯃꯥ, ꯑꯩꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ꯫ ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯣꯏꯅ ꯇꯧꯖꯔꯅꯤ, ꯃꯣꯏꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯅꯤ꯫ ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕ, ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯣꯗꯅ, ꯅꯨꯄꯤꯅ ꯂꯣꯏꯅ ꯇꯧꯒꯗꯧꯔꯕꯅꯤꯅ꯫ ꯅꯨꯄꯤꯗꯨꯅ ꯑꯣꯏꯅ ꯂꯨꯍꯣꯡꯕꯗ ꯗꯣꯟꯒ ꯊꯤꯟꯗꯅ ꯅꯪ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯍꯜꯂꯣ꯫ ꯄꯥꯕꯗꯨꯗꯤ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯅꯤꯗ, ꯏꯀꯥꯏ ꯇꯜꯂꯤ꯫ ꯑꯗꯨꯗꯤ ꯈꯪꯕꯣꯏꯔꯦ, ꯑꯗꯨ ꯈꯪꯉ ꯀꯃꯥꯏꯅ ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯣꯏꯅ ꯇꯧꯒꯗꯧꯔꯤꯅꯣ? ꯈꯪꯗꯤ ꯄꯥꯕ, ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯅꯤ꯫ ꯑꯙꯥ ꯃꯣꯔꯥ ꯑꯃꯨꯛ ꯑꯣꯏꯈꯤꯅꯤꯀꯣ ꯇꯌꯥꯏ꯫ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯇꯌꯥꯏꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ, ꯅꯨꯄꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ꯫ ꯑꯆꯧꯕꯅ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯁꯦ ꯑꯃꯨꯛ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯅꯤ ꯈꯔ ꯂꯩꯔꯗꯤ꯫ ꯑꯆꯧꯕꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯜ ꯄꯨꯊꯣꯛꯇꯣꯏꯔꯣ ꯅꯪꯅ ꯑꯃꯨꯛ? ꯄꯨꯊꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ, ꯍꯨꯟꯗꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ? ꯏꯁ, ꯁꯦꯜꯅ ꯁꯤꯌꯧꯅ ꯂꯩꯇ꯭ꯔ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯆꯦꯜꯂꯛꯏꯕ ꯃꯥꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯅꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯏꯪꯈꯣꯜꯁꯦ ꯌꯦꯟꯊꯣꯛꯅꯕ ꯏꯃꯥꯒ ꯄꯥꯕꯒꯗ ꯑꯝꯇ ꯍꯥꯏꯌꯨꯗꯅ꯫ ꯏꯪꯈꯣꯜꯁꯤꯗꯤ ꯏꯟꯁꯥꯡ ꯊꯥꯔꯤꯕꯁꯤꯗꯤ? ꯀꯩꯅꯣ ꯏꯟꯁꯥꯡ ꯊꯥꯔꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯁꯨꯝ ꯑꯣꯏꯍꯜꯂꯒ ꯊꯝꯗꯣꯏꯔꯣ? ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯅꯤ, ꯆꯞ ꯆꯥꯅ ꯌꯦꯟꯊꯣꯛꯄꯤꯔꯣ ꯍꯥꯏꯌꯨ, ꯑꯩꯈꯣꯏꯒꯤꯁꯨ ꯆꯞ ꯆꯥꯕ ꯁꯔꯨꯛ ꯐꯪꯅꯕ꯫ ꯃꯗꯨ ꯃꯇꯝ ꯈꯔ ꯂꯩꯔ ꯈꯟꯅꯁꯤꯗ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯔꯔꯣꯏ, ꯏꯕꯥꯅꯤꯒꯤꯁꯨ ꯑꯉꯥꯡ ꯌꯥꯎꯔꯛꯀꯗꯧꯔꯤ, ꯑꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯥꯡ ꯑꯣꯏꯔꯅꯤ꯫ ꯏꯪꯈꯣꯜꯁꯤꯅ ꯌꯦꯟꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯇꯣ ꯌꯣꯟꯊꯣꯛꯄ ꯌꯥꯏꯗꯅ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯑꯩ ꯄꯥꯕꯗ ꯍꯥꯏꯅꯕ ꯇꯧꯔꯒꯦ ꯑꯊꯨꯕꯗ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯒ ꯄꯥꯝꯃꯨꯕ ꯂꯨꯍꯣꯡꯂꯦ꯫ ꯄꯥꯝꯃꯨꯕꯅ, ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕꯁꯦ? ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯖꯔꯝꯃꯤ꯫ ꯅꯅꯥꯛꯇ ꯂꯩꯕꯒꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯕ, ꯑꯗ ꯀꯩꯗꯧꯔꯕ? ꯅꯣꯏꯅ ꯇꯩꯃꯁꯦ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯤꯠꯌꯦꯡ ꯍꯌꯦꯡ ꯑꯃ ꯀꯩꯅꯣꯝ ꯇꯧꯏ꯫ ꯑꯩꯗꯤ ꯇꯣꯉꯥꯟ ꯆꯥꯅꯤꯡꯉꯤ꯫ ꯍꯦꯔꯥ, ꯉꯥꯏꯈꯣꯗ, ꯂꯥꯛꯄ ꯀꯨꯏꯔꯕ ꯏꯇꯩꯃꯁꯤ ꯐꯥꯎꯕ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥ ꯄꯟꯗ꯭ꯔꯦ꯫ ꯌꯥꯔꯦ, ꯑꯩꯗꯤ ꯇꯣꯉꯥꯟ ꯆꯥꯒꯗꯕꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯊꯔꯣꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯀꯅꯥꯅ ꯀꯔꯤ ꯄꯥꯝꯂꯤ, ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯅ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯂꯤ ꯍꯥꯏꯕ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯆꯧꯕ ꯏꯪꯈꯣꯜ ꯀꯨꯝꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ! ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯆꯥꯕꯣ? ꯑꯩ ꯏꯃꯥꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯁꯛꯍꯦꯟꯕ ꯃꯌꯥꯝꯕꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯇꯥꯅꯕ ꯇꯧꯔꯤ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯆꯞ ꯆꯥꯅ ꯌꯦꯟꯊꯣꯛꯄꯤꯔꯣ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯔꯣꯗꯤ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯏ꯫ ꯀꯩꯗꯧꯔꯨꯅꯤ, ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯄꯤ ꯊꯤꯔꯛꯀꯅꯤ, ꯑꯗꯨꯝ ꯌꯦꯟꯊꯣꯛꯅꯒꯗꯕ ꯂꯩꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯜꯂꯤꯉꯩꯗ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯟꯍꯧꯔꯁꯤ꯫ ꯇꯥꯆꯧ, ꯏꯪꯈꯣꯜꯁꯦ ꯑꯩꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯊꯥꯔꯒ ꯁꯦꯜ ꯈꯔ ꯇꯥꯟꯒꯦꯅ ꯈꯜꯂꯤ, ꯑꯗꯨꯒ ꯌꯦꯟꯊꯣꯛꯅꯔꯗꯤ ꯁꯔꯨꯛ ꯊꯨꯡꯕꯁꯨ ꯈꯔꯗꯤ ꯄꯤꯛꯅꯔꯅꯤ, ꯑꯗꯨꯅ ꯌꯥꯝꯅꯗꯤ ꯊꯥꯕ ꯉꯝꯃꯔꯣꯏ꯫ ꯑꯗꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯪꯒꯤ ꯁꯔꯨꯛꯇꯨꯗ ꯑꯣꯏꯅ ꯇꯧꯔꯣꯅꯦ꯫ ꯋꯥꯍꯩ ꯈꯔ ꯈꯛ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯈꯜꯂꯤꯁꯤꯕꯣ ꯏꯃꯥ? ꯏꯆꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯗ, ꯅꯨꯄꯤ ꯍꯦꯛ ꯊꯤꯕꯗꯒꯤ꯫ ꯊꯔꯣ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯁꯨ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯍꯟꯅꯤꯡꯗ꯭ꯔꯦꯗ꯫ ꯅꯨꯄꯤ ꯊꯤꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯇꯅ꯫ ꯇꯧꯔꯣꯏꯗ ꯏꯃꯥ, ꯑꯩꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ꯫ ꯏꯆꯥꯅ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯈꯪꯅꯔꯤꯕ? ꯏꯃꯥꯗ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ, ꯂꯣꯠꯂꯨꯗꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯅꯨꯡꯁꯤꯗꯣ ꯑꯗꯨꯒ꯫ ꯏꯁ, ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯗꯤ ꯌꯥꯝ ꯐꯕꯅꯤꯅꯦ, ꯊꯕꯛꯀ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅꯤ, ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯣꯏꯔꯅꯤ, ꯏꯃꯥꯒ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯗꯤ꯫ ꯑꯩꯈꯣꯏꯗ ꯃꯧ ꯑꯣꯏꯅꯒ ꯂꯥꯛꯂꯒ ꯏꯇꯩꯃ ꯑꯅꯤꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯨ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯈꯤꯒꯦ꯫ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯎꯀꯣ꯫ ꯁꯛꯍꯦꯟꯕ ꯃꯃꯥꯗ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯎꯅꯕ ꯊꯣꯛꯂꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯥꯏꯕ? ꯀꯨꯏꯗ꯭ꯔꯤꯗ, ꯀꯩꯗꯧꯔ ꯂꯩꯔꯤꯅꯣ? ꯏꯃꯥꯒ ꯏꯪꯈꯣꯜ ꯁꯨꯔꯝꯕꯅꯤ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯅꯤꯗꯣ ꯌꯥꯏꯌꯦ, ꯁꯨꯅꯤꯡꯗꯕꯤ ꯉꯥꯛꯇ꯫ ꯇꯌꯥꯏꯒꯤ ꯅꯨꯄꯤꯗꯨꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ, ꯊꯕꯛꯀ ꯇꯧꯗꯦ, ꯐꯃꯨꯡꯗꯩ ꯁꯨꯡꯍꯦꯟ ꯍꯦꯟꯗ ꯃꯥꯜꯂꯦ꯫ ꯅꯪꯗꯤ ꯃꯤꯅ ꯐꯃꯨꯡꯗ ꯍꯤꯞꯄꯗꯣ ꯌꯦꯡꯉꯤꯕ ꯅꯪꯅ? ꯀꯩꯅꯣꯍꯦ, ꯅꯥꯇꯩ ꯆꯥꯗꯕꯣ, ꯑꯩꯅ ꯀꯥꯏꯗ ꯌꯦꯡꯉꯤ ꯍꯥꯏꯈ꯭ꯔꯒꯦ? ꯃꯥꯜꯂꯦ ꯍꯥꯏꯕꯅꯦ꯫ ꯑꯗꯣ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯇꯧꯔꯣꯏꯍꯦ ꯑꯗꯨꯃꯥꯏꯅꯒ, ꯑꯗꯨꯒꯨꯝꯕ ꯃꯧꯗꯣ ꯑꯩꯗꯤ ꯑꯣꯏꯔꯣꯏꯌꯦ꯫ ꯏꯃꯥꯁꯦ ꯋꯥꯈꯜ ꯋꯥꯕꯗ ꯂꯣꯏꯔꯕꯅꯤ, ꯃꯃꯧ ꯑꯐꯕ ꯋꯥꯈꯜ ꯆꯥꯅꯕ ꯐꯪꯗꯕꯒꯤ꯫ ꯑꯗꯨꯅ ꯅꯪꯅ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯕ ꯌꯥꯗꯦꯀꯣ? ꯑꯩ ꯇꯧꯔꯣꯏꯌꯦ꯫ ꯊꯦꯡꯈ꯭ꯔꯅꯤ, ꯅꯪꯁꯨ ꯆꯠꯂꯣ, ꯑꯩꯁꯨ ꯏꯃꯥꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯅ ꯍꯥꯏꯔꯛꯄꯅꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯄꯥꯝꯃꯨꯕꯅ, ꯀꯩꯗꯧꯔꯒꯦ, ꯍꯤꯞꯄꯒ ꯂꯩꯔꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯂꯝꯃꯤ꯫
ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯍꯤꯞꯄꯅꯤ ꯑꯗꯨꯗꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯤ ꯂꯣꯏꯁꯤꯜꯂꯨꯁꯨꯗꯅ ꯊꯦꯡꯖꯤꯜꯂꯛꯑꯅꯤ ꯏꯆꯦ ꯃꯔꯥꯏ ꯇꯧꯖꯅꯤ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯑꯉꯝ ꯇꯥꯅ ꯂꯩꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈꯤ ꯁꯛꯍꯦꯟꯕꯅ ꯀꯩꯅꯣ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯤꯅ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯁꯤꯅ ꯍꯥꯏꯅꯕ ꯇꯧꯗꯅ ꯁꯛꯍꯦꯟꯕ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯂꯣꯏꯁꯤꯜꯂꯝꯃꯤ ꯊꯥꯔꯣꯅ ꯀꯩꯅꯣꯅꯦ ꯃꯧ ꯌꯥꯏꯃꯁꯤ ꯂꯥꯛꯄꯗꯤ ꯀꯨꯏꯗ꯭ꯔꯤꯌꯦ ꯁꯨꯅꯤꯡꯗꯕꯅ ꯃꯇꯟ ꯍꯥꯟꯅ ꯇꯜꯂꯤꯅꯦ ꯑꯩꯗꯤꯅꯦ ꯃꯄꯥ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯂꯨꯍꯣꯡꯕꯒ ꯄꯥꯝꯗ꯭ꯔꯕꯅꯤ ꯂꯥꯏꯕꯛꯀꯤꯅꯤ ꯃꯃꯥ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯈꯟꯕ ꯏꯆꯥꯅꯤ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯀꯣꯏꯕ ꯅꯨꯄꯤꯗꯨꯕꯨꯗꯤ ꯌꯥꯝ ꯐꯅꯤꯌꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯪ ꯇꯞꯄꯅꯤ ꯏꯃꯨꯡ ꯀꯣꯏꯕꯁꯨ ꯐꯖꯅ ꯍꯩ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤꯅ ꯀꯝꯗꯧꯗꯧꯕ ꯑꯩꯅ ꯍꯛꯆꯥꯡꯒ ꯉꯝꯗꯕꯅꯦ ꯏꯆꯥꯁꯤꯡꯁꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯛꯍꯦꯟꯕꯁꯨ ꯂꯨꯍꯣꯡꯂꯦ ꯑꯆꯧꯕ ꯁꯥꯎꯅ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯀꯩꯗꯧꯔꯦ ꯏꯃꯥꯒꯤ ꯑꯆꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯅ ꯏꯪꯈꯣꯜ ꯌꯦꯟꯊꯣꯛꯑꯁꯦꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯁꯔꯨꯛꯇꯨ ꯄꯤꯕꯤꯔꯣ ꯌꯣꯟꯊꯣꯛꯑꯒ ꯁꯦꯜꯗꯣ ꯑꯩ ꯁꯤꯖꯤꯟꯅꯖꯔꯒꯦꯕ ꯑꯆꯧꯕ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯄꯥꯕꯁꯨ ꯅꯥꯔꯒ ꯂꯩꯔꯤ ꯁꯛꯍꯦꯟꯕꯅ ꯀꯩꯅꯣ ꯇꯥꯆꯧ ꯄꯥꯕ ꯅꯥꯔꯤꯁꯤ ꯅꯣꯡꯇꯗꯤ ꯍꯪꯗꯦ ꯏꯪꯈꯣꯜ ꯁꯔꯨꯛ ꯌꯦꯜꯂꯝꯗꯥꯏꯗ ꯈꯛꯇ ꯂꯥꯛꯏꯁꯤꯕꯣ ꯑꯉꯥꯡ ꯅꯪꯒꯤ ꯋꯥ ꯌꯥꯎꯗꯦ ꯁꯤꯗ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯁꯣꯝꯗ ꯄꯥꯝꯃꯨꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯇꯧꯔꯤ ꯀꯥꯟꯅꯗꯦ ꯅꯨꯄꯤ ꯑꯩꯒꯤꯁꯨ ꯏꯪꯈꯣꯜ ꯁꯔꯨꯛ ꯂꯧꯍꯧꯅꯕ ꯇꯧꯒꯦ ꯍꯣꯏꯅꯦ ꯃꯗꯨꯅ ꯐꯔꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯪꯈꯣꯜ ꯁꯔꯨꯛ ꯐꯪꯉꯗꯤ ꯌꯣꯟꯊꯣꯛꯑꯒ ꯏꯄꯥꯝꯗ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯔꯁꯤ ꯏꯕꯥꯅꯤ ꯃꯌꯥꯝꯕꯅ ꯏꯪꯈꯣꯜꯒꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯄꯥꯝꯃꯨꯕꯁꯨ ꯆꯪꯂꯛꯏ ꯍꯥꯏꯒꯨꯝꯗꯅ ꯏꯃꯥ ꯏꯪꯈꯣꯜꯗꯣ ꯌꯦꯟꯊꯣꯛꯑꯁꯤ ꯀꯩꯗꯧꯅꯔꯨꯗꯣꯏꯅꯣ ꯇꯥꯆꯧ ꯇꯌꯥꯏ ꯏꯪꯈꯣꯜꯁꯦ ꯑꯩꯅꯗꯤ ꯄꯥꯕ ꯂꯥꯌꯦꯡꯅꯕ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯀꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯀꯥꯏꯗꯒꯤ ꯌꯣꯟꯒꯦ ꯍꯥꯏꯔꯁꯨ ꯅꯪꯒꯤ ꯁꯔꯨꯛ ꯌꯣꯜꯂꯣ ꯑꯩꯒꯤ ꯁꯔꯨꯛꯇꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯆꯧꯕꯅꯁꯨ ꯑꯩꯒꯤ ꯁꯔꯨꯛ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯏꯪꯈꯣꯜꯒꯤ ꯂꯝ ꯌꯦꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯠꯅꯔꯝꯃꯤ ꯃꯧ ꯑꯍꯟꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯌꯣ ꯍꯥꯏꯕꯅꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯃꯗꯤ ꯃꯥꯒꯤ ꯌꯦꯟꯊꯣꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯃꯧ ꯌꯥꯏꯃꯅ ꯑꯩꯁꯨ ꯑꯗꯨ ꯃꯉꯥꯏ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯔꯣ ꯇꯣꯉꯥꯟꯅ ꯆꯥꯔꯒ ꯂꯩꯖꯈ꯭ꯔꯒꯦ ꯉꯍꯥꯛꯅꯕ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯂꯕꯅꯤ ꯑꯩꯗꯤ ꯇꯧꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯃꯧ ꯑꯇꯣꯝꯕꯤ ꯁꯛꯍꯦꯟꯕꯒꯤ ꯅꯨꯄꯤꯗꯤ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯏꯇꯩꯃ ꯑꯅꯤꯗꯤ ꯉꯍꯥꯟꯗꯒꯤ ꯇꯣꯈꯥꯏ ꯇꯥꯕ ꯄꯥꯝꯂꯤꯕꯣꯏꯔꯦ ꯃꯧ ꯑꯍꯟꯅ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯗꯥꯁꯤꯡꯁꯤꯒ ꯃꯥ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯕꯗꯣ ꯍꯩ ꯃꯧ ꯑꯍꯟ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯕ ꯇꯝꯃꯨ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯕꯗꯣ ꯇꯧꯒꯅꯨ ꯑꯆꯧꯕꯅ ꯑꯇꯣꯝꯕ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯏꯃꯥ ꯄꯥꯕ ꯁꯦꯟꯅꯍꯧꯔꯣ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯆꯥꯛꯈꯨꯝ ꯑꯃꯠꯇ ꯄꯨꯜꯂꯔꯣꯏ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯆꯥꯟꯅꯈ꯭ꯔꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯀꯥꯟꯅꯔꯔꯣꯏ ꯏꯪꯈꯣꯜꯁꯤ ꯌꯦꯟꯊꯣꯛꯑꯒ ꯃꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯈ꯭ꯔꯁꯤ ꯁꯛꯍꯦꯟꯕ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯗꯦ ꯄꯤꯛꯂꯤꯉꯩꯗꯅ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯂꯣꯏꯅ ꯆꯥꯎꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯋꯥ ꯆꯠꯂꯕ ꯅꯨꯄꯤ ꯋꯥꯁꯨ ꯆꯠꯀꯗꯕꯅꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯅꯕ ꯇꯧꯒꯗꯕꯅꯤ ꯃꯗꯨ ꯍꯩꯇꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯁꯛꯍꯦꯟꯕꯒꯤ ꯅꯨꯄꯤꯅ ꯏꯃꯥ ꯊꯔꯣ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯏꯃꯧꯗꯤ ꯃꯈꯣꯏꯒ ꯃꯥꯟꯅꯗꯦ ꯏꯃꯧꯗꯤ ꯑꯇꯥꯡꯕꯤꯅꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯃꯃꯤꯠꯇꯒꯤ ꯁꯤꯡꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯏ ꯀꯥꯟꯅꯗꯦ ꯀꯨꯏꯅ ꯊꯤꯟꯊꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯏꯪꯈꯣꯜꯒꯤ ꯁꯔꯨꯛ ꯄꯤꯊꯣꯛꯀꯅꯤ ꯊꯔꯣ ꯃꯆꯥ ꯃꯃꯧꯁꯤꯡ ꯂꯣꯏꯅ ꯀꯧꯊꯣꯛꯂꯝꯃꯤ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯑꯩꯅ ꯄꯤꯔꯅꯤ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯅꯣꯏ ꯄꯦꯜꯂꯅꯤ ꯅꯠꯇ꯭ꯔꯥ ꯏꯪꯈꯣꯜ ꯌꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯍꯔꯥꯎꯅ ꯆꯪꯅꯈ꯭ꯔꯦ ꯁꯛꯍꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯄꯥꯕꯁꯦ ꯐꯅꯕ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯑꯩꯒꯤ ꯁꯅꯥ ꯈꯔ ꯂꯩꯕꯁꯦ ꯀꯥꯏꯊꯣꯛꯑꯁꯤ ꯑꯗꯨꯒ ꯐꯅꯕ ꯇꯧꯔꯁꯤ ꯅꯪꯒꯤꯗꯤ ꯀꯥꯏꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯈꯟꯕꯅ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯑꯁꯤꯔꯅ ꯈꯟꯕ ꯏꯪꯈꯣꯜ ꯌꯣꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯀꯥꯏꯗꯦꯅꯣ ꯑꯁꯤꯗꯒꯤ ꯏꯟꯁꯥꯡ ꯊꯥꯔꯒ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯦꯜ ꯐꯪꯒꯅꯤ ꯁꯅꯥꯗꯨꯗꯤ ꯁꯦꯜ ꯐꯪꯉꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯇꯥꯟꯅꯔꯒ ꯃꯄꯥꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯛꯍꯦꯟꯕꯅ ꯇꯥꯆꯧ ꯀꯩ ꯂꯩꯔꯦ ꯇꯣꯝꯕ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯦ ꯇꯧꯕꯅꯦ ꯇꯌꯥꯏꯁꯨ ꯀꯧꯊꯣꯔꯛꯀꯦ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯥꯕꯁꯨ ꯍꯛꯆꯥꯡ ꯐꯅ ꯌꯥꯝꯅꯗꯤ ꯀꯜꯂꯦ ꯑꯗꯨꯗ ꯍꯟꯗꯛ ꯑꯃꯨꯛ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯂꯩꯇꯦ ꯇꯥꯆꯧꯒ ꯇꯌꯥꯏꯒꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯣꯏ ꯑꯩꯁꯨ ꯈꯔꯗꯤ ꯄꯤꯔꯛꯀꯦ ꯄꯥꯝꯃꯨꯕꯅ ꯑꯩꯒꯤꯁꯨ ꯁꯦꯜ ꯈꯔꯗꯤ ꯂꯩꯔꯝꯃꯤ ꯄꯤꯔꯛꯀꯦ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯅꯗꯨꯅ ꯁꯦꯜ ꯈꯔꯗꯤ ꯈꯥꯏꯒꯠꯂꯝꯃꯤ ꯊꯔꯣ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯃꯃꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯅꯔꯣꯛ ꯇꯥꯏ ꯏꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯁꯔꯒ ꯀꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯏꯕꯪꯄꯥꯟꯗ ꯃꯆꯥꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯋꯥꯖꯩ
ꯃꯆꯥꯅꯕꯨ ꯐꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯅꯨꯡꯉꯥꯏꯐꯝꯅꯤ. ꯁꯛꯍꯦꯟꯕꯁꯨ ꯃꯄꯥꯕꯨ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯈꯪꯗꯕ ꯃꯈꯩ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯖꯔꯝꯃꯤ. ꯃꯆꯥꯅ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯕꯗ ꯃꯪꯂꯦꯝꯁꯨ ꯃꯁꯥ ꯈꯔꯗꯤ ꯀꯜꯂꯦ. ꯏꯃꯧ ꯑꯇꯣꯝꯕꯤꯗꯤ ꯆꯥꯛꯈꯨꯝꯗ ꯊꯕꯛ ꯇꯧꯔꯝꯈꯤꯅꯤꯌꯦ. ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯄꯥꯕꯕꯣ? ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯦꯗ. ꯏꯃꯧꯗꯣ ꯋꯥꯗꯤ ꯋꯥꯔꯝꯂꯅꯤ. ꯏꯃꯨꯡꯁꯤꯒꯤ ꯍꯣꯠꯅꯕꯗ ꯅꯣꯡꯃꯇ ꯃꯄꯥꯝꯗꯒ ꯆꯠꯄ ꯐꯪꯖꯗ꯭ꯔꯦ. ꯄꯥꯕꯅ ꯍꯛꯆꯥꯡ ꯀꯜꯂꯒ ꯑꯩꯈꯣꯏꯗꯅ ꯄꯨꯂꯞ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯔꯒꯦ. ꯃꯆꯥ ꯃꯧꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯦꯕꯥ ꯇꯧꯕꯗꯒꯤ ꯃꯪꯂꯦꯝ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯀꯜꯂꯦ. ꯑꯁꯨꯝꯅ ꯃꯪꯂꯦꯝ ꯑꯃꯗꯤ ꯊꯥꯔꯣ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤ.